ꯄꯣꯠꯀꯤ ꯃꯒꯨꯟ ꯂꯦꯞꯂꯤꯕꯁꯦ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯦꯞꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯂꯤꯕꯁꯦ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯍꯤꯡꯂꯤꯕ ꯄꯣꯠꯇ ꯍꯥꯏꯔꯤꯕꯗꯣ ꯑꯍꯤꯡꯕ ꯄꯣꯠꯀꯤ ꯃꯒꯨꯟꯗꯤ ꯅꯨꯔꯒꯤ ꯃꯉꯥꯜ ꯑꯗꯨꯗꯒꯤꯅꯤ ꯑꯍꯤꯡꯕ ꯄꯣꯠꯀꯤ ꯃꯒꯨꯟꯗꯤ ꯄꯣꯠꯀꯤ ꯃꯒꯨꯟ ꯂꯦꯞꯂꯤꯕꯁꯦ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯦꯞꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯂꯤꯕꯁꯦ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯍꯤꯡꯂꯤꯕ ꯄꯣꯠꯇ ꯍꯥꯏꯔꯤꯗꯣ ꯑꯍꯤꯡꯕ ꯄꯣꯠꯀꯤ ꯃꯒꯨꯟꯗꯤ ꯅꯨꯔꯒꯤ ꯃꯉꯥꯜꯇꯅꯤ ꯅꯨꯔꯒꯤ ꯃꯉꯥꯜ ꯑꯗꯨꯇꯅꯤ ꯊꯋꯥꯏ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯪꯅꯤꯗꯣ ꯅꯪꯒꯤ ꯃꯉꯥꯜ ꯐꯪꯅꯕ ꯊꯋꯥꯏ ꯑꯩꯒ ꯂꯣꯏꯅꯕꯅꯤ ꯊꯋꯥꯏ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯪꯅꯤꯗꯣ ꯅꯪꯒꯤ ꯃꯉꯥꯜ ꯐꯪꯅꯕꯊꯋꯥꯏ ꯑꯩꯒ ꯂꯣꯏꯅꯕꯅꯤ ꯊꯋꯥꯏ ꯑꯩꯅ ꯄꯥꯝꯂꯕꯗꯤ ꯃꯄꯨꯒꯤ ꯖꯤꯀꯔ ꯆꯠꯄꯗꯨꯅꯤ ꯊꯋꯥꯏ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯄꯨꯒꯤ ꯖꯤꯀꯔ ꯆꯠꯄꯗꯨꯅꯤ ꯍꯛꯆꯥꯡꯒ ꯃꯔꯨꯞ ꯑꯣꯏꯔꯤꯉꯩ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯃꯥꯜꯇꯕꯨ ꯂꯧꯕ ꯄꯥꯝꯈꯤꯕꯅ ꯇꯥꯟꯁꯤꯟꯕꯅ ꯅꯁꯔꯨꯛ ꯑꯣꯏꯔꯕꯗꯤ ꯍꯛꯆꯥꯡꯒ ꯃꯔꯨꯞ ꯑꯣꯏꯔꯤꯉꯩ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯃꯥꯜꯇꯕꯨ ꯂꯧꯕ ꯄꯥꯝꯈꯤꯕꯅ ꯇꯥꯟꯁꯤꯟꯕꯅ ꯅꯁꯔꯨꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯌꯦꯡ ꯋꯥꯔꯒꯅꯤ ꯍꯁꯔꯗ ꯑꯖꯥꯕ ꯐꯪꯂꯒꯅꯤ ꯑꯩꯒꯤ ꯃꯄꯨ ꯑꯆꯧꯕꯅ ꯖꯤꯀꯔ ꯆꯠꯂꯛꯎ ꯍꯥꯏꯍꯧꯏ ꯑꯩꯅ ꯆꯠꯀꯅꯤ ꯈꯨꯝꯂꯝꯃꯤ ꯃꯄꯨꯒꯤ ꯑꯃꯜꯗ ꯂꯦꯜꯂꯁꯤꯕ ꯀꯔꯤꯒꯤ ꯄꯪꯂꯤꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯒꯤ ꯑꯃꯜꯗ ꯂꯦꯜꯂꯁꯤꯕ ꯃꯄꯨꯒꯤ ꯂꯩꯐꯝꯗꯤ ꯀꯜꯕꯗꯅꯤ ꯅꯪꯒꯤ ꯀꯜꯕ ꯑꯗꯨꯅ ꯃꯄꯨꯒꯤ ꯃꯃꯤꯡ ꯁꯣꯜꯂꯕꯗꯤ ꯀꯜꯕꯥꯔꯁ ꯌꯧꯒꯅꯤ ꯃꯄꯨꯒꯤ ꯂꯩꯐꯝꯗꯤ ꯀꯜꯕꯗꯅꯤ ꯅꯪꯒꯤ ꯀꯜꯕ ꯑꯗꯨꯅ ꯃꯄꯨꯒꯤ ꯃꯃꯤꯡ ꯁꯣꯜꯂꯕꯗꯤ ꯀꯜꯕꯥꯔꯁ ꯌꯧꯒꯅꯤ ꯄꯣꯠꯀꯤ ꯃꯒꯨꯟ ꯂꯦꯞꯂꯤꯕꯁꯦ ꯊꯋꯥꯏ ꯑꯗꯨꯒꯤ ꯂꯦꯞꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯍꯤꯡꯂꯤꯕ ꯄꯣꯠꯇ ꯍꯥꯏꯔꯤꯗೋ ꯑꯍꯤꯡꯕ ꯄꯣꯠꯀꯤ ꯃꯒꯨꯟꯗꯤ ꯅꯨꯔꯒꯤ ꯃꯉꯥꯜ ꯑꯗꯨꯇꯅꯤ ꯅꯨꯔꯒꯤ ꯃꯉꯥꯜ ꯑꯗꯨꯇꯅꯤ नमाज़दी ज़िकरगी थाबानी ज़िकरदी मपूगी मामिंगनी नुंगशिबा मिdyeng yeng nabani नंगी तरफ अदुदा नमाज़दी ज़िकरगी थाबानी ज़िकरदी मपूगी मामिंगनी
nungsiba midyeng yengnabani nanggi tarap aduda kausargi ising pangnaba kurbani toina taurasida kausargi ising pangnaba kurbani toina taurasida nungsiba midyeng yengnabani nanggi tarap aduda namaz di zikar githabani zikar di mapugi mamingni kausargi ising pangnaba kurbani toina taurasida kausargi ising pangnaba kurbani toina taurasida kurbani toina taurasida